Taibang malang palasida malem prithibi asi aikhoi mioibagi amatta ngairaba yumni. Mioibana ningthina wakal khantha haudaba amadi section haudabadagi mahausagi khalda ahongba kaya laktuna malemgi oina sabagi chang hengalakli. Mahausagi khalda kaitharakliba kaya asina mioiba khunaida achouba saitheng kaya pirakli. Leptana pirakliba saitheng asi thingduna malem prithibibu kannana hotna haudrabadi nongmadi mioiba khunai malemgi laimaidagi mutkiba yabagi akiba leitaba natti. Akashbani Imphal-gi paukang-buna ngasidagi hauduna leptana sanuk jagadaba thauram Honglakliba Aying-Ashagi Khalda Manipur thauram asigi ahanba tangkak puduna lakchari. Square kilometer lising kunithoi shahum kuntaret pak chaurba Manipur mahausagi phajabana leitenglabu lamdam amani. Lamdam asida makhal makha kayagi sha usek pambi amadi atai mafamsingda phangdaba potlam kaya marum phangli. Malemgi atai mafamsingda leitaba Kaibul Lamjau National Park amasung park asida phangliba sangai sirui chingsangi sirui lili juko tampaki juko lilina lamdam asibu saktakli. Adubu chawkhalakpagi matung inna Aying-Ashagi Khaldasu chawna awanba lakle. Matam amada lamdam asida phanglamba mana masing sha usek pambi kaya haujikki mirol asina uba phanglaktre. Miyamna Floating National Park haina khangnariba Kaibul Lamjau National Park ki phibam ka henna phaba oidre. Chahi amada Me thadagi October tha phawasi Manipur gi oina nongju pantha oiri. Kum amada yamdrabada millimeter lising ama chamri hena nong churamba rajya asida haujikti nong marang kaina chukhidre. Ing kumza lising ani kuni thoida Senapati jilagi manung chanba juko tampak yauna mafam kayada amukta oikhidriba maongda un paktaknana takhi. Matam amada lamdam asida nong churaga pangchuda suba nong tadragana ikang thokpagi maong ama laklamlaba matung haukiba sahi ani ahumlom sidadi nong chubagi sang khangan hanthakre. Haukiba sahi ama ani asida miyamna ising marang kaina phangdabagi achouba samasya ama mayok narakli. Nong chubagi chang hantharakpana maram oiduna hana chatnaramba niti niyom hongdorakpagi tangai phadaba laklabra haiba wahang kaya haujiki matam asida laktaba natte. Ising layduna sizinnaramdaba lamdam asida ngasidi yumthong khudingda ising laydaba yauraktre. Isingi awaba mayoknariba asi koknanaba laibak asigi mafam kayada water harvesting haibadi nonggi ising yoksinduna thambagi thaurang paikhatpa hokre. Nonggi ising yoktuna thambagi hainabi haujikki matam asida lamdam asigi miyamgidamak tangai phadraba ama oirakli. Ising lerektabana maram oiduna lamdam asida matam amada miyamna pamna chanaramba phau makhal sing nga pambi makhal kaya marum haujikki mirolna uba masung chaba phangjilaktre. Haujik uriba polam kaya marum matam kharagi matungda uba phanglaklaroi haibagi chingnaba hengalakli. Chawkhatlakpagi matung inna missing hengalakpa amasung petrol amadi diesel na thauba garigi masing hengalakpa amadi human activities ta awonba kaya lakpadagi Aying-Ashagi Khalda chawna honglakpani haibada haimanba thokloi. Sabagi chang nongmagi hengalakpaga loinana anau anauba laina kaya lakloi hainingai leite. Manipurda sabagi chang nongmagi hengalaktuna haukhiba Me Junda Imphal Valley da sabagi chang Celsius degree 63 yauki. Ngamkhai sahar Moredana sabagi chang Celsius degree nifu yauki. Rajya sida miyamna matam amada kwaki paujel hainerambadu ngasigi mirolna lamdam asida kwaki mapau takhidre. Numidaw ngairamgi matamda sekpi pulap pairakpa haujikti ukhidre. Aibasingi kalam khaktadagi thoklamba kokilgi khonjel ngasidi lamdam asida asengba haibadu oirare.
Asaba lam khaktada lai haina launaramba uchek makhal kaya lamdam asida uba phanglakpa amasung hana hauramdaba asaba mafam khaktada hauba u pambi kaya ngasidi lamdam asida marang kaina hauba urakli masi afaba khudamdi natte matam amada aiba kaya gi saithapam oiramba lamdam ngasidi marubumi ga pangkhak oirakle haibada karisu singnaningai leraktre lobuk pat turel kaya sagalakpa masung missing hengalakpa maram oiduna noma nomagi mangsilakli. Switzerland of the East, Jewel of India, Flower on the Lofty Heights haina singthanaramba lamdam asi ngasidi maming khakta ngairaklabra haibasini akhang ahi singna thonbiramliba mingthol sing asigi magun ngaktuna thamba haibasi lamdam asigi miyoi singi thaudangni. Ing kumza lisingani kulhumdoigi United Nations Climate Change Conference natraga Conference of the Parties of the UNFCCC samna hairabada COP28 handak chahi gi oina November 13 dagi December 12 phawba Dubai gi Expo City da pangthokani. Chahi khudingi pangthokpa mifam asida malemgi sabagi chang hengalakliba amadi climate change ka mari leinana pirakliba chaitheng asiga chunana leinabagi thausil thaurang sing yathokani. Mifam asi mayai thangba Asia da pangthokpa handaki asina anirak shubani. Handaki mifam asida United Arab Emirates na ing kumja lisingani yangkai phawbugi manungda carbon puthokpagi chang zero da hantana na bawasak lauraba yai. Laibak asina ihan hanba oina lamdam asida Paris Agreement ing kumza lising ani tarataruki September 18 da sahi tauki masigi maru oibadi malemgi sabagi chang hengalakliba asi Celsius degree ani gi makhada hantahannabani. Global warming da achobu thodang loriba carbon emission hantahannaba malemgi leibak kaya da lokalagliba khongthang singi manungda electric na thoba gari sijinarakpa sishu amani. Bharat ki mafam kaya da compressed natural gas samna hairabada CNG amasung electric ki gari sing mapung phana sijinarabasu electric gari singi charging point laitabana gari thoriba singda chawna khudong chadaba thengnari. Manipur da haukiba matam khara asida electric ki gari sijinnabagi chang wanglaklabasu CNG ki gari sijinnabagi mamidi ngasi phawba udri ising nungsit molhandanaba hotnabada clean energy ki gari sing masing hena sijinnabagi tangai fadaba leirakli carbon puthokpada mateng oiriba chahi 15 helaba gari sing scrap onthoknaba sarkar gi order laikhrabani. Bharat ki mafam kharada chahi 15 helaba gari sing scrap onthokpagi thausil thaurang leijarabasu Manipur di thaurang asi mangam isan sandabagum tawri. Rajya sarkarna scrap ki matang da order thokiba leirabasu thabak to onthokpadi haujamaki oina udri. Malemgi mafam kayada lan soknabana prithibigi laimai sabagi chang hengalhanbada henna mateng pangsinduna malemgi oina sabagi chang hengalakpada chawna mateng pangsili. Climate change na maram oiduna marubumi pakthok chawthokpa hengalakpada nattana heat wave amasung lamai chakpagi thodok sing toina thorakli. Aying-Ashagi Khalda chawna owan mama lakliba sigi matangda environmentalist Salam Rajesh ka aikhoigi mihut Wahengbam Rajesh ka unabagi matang ama taminasi. Tamo Salam Rajesh degi aina khangjeningi basi Manipur da hojik oiba phibam chida Aying-Ashagi Khalje chawna awonba lakle haibasi Manipur ju masigi chapchaba khudam je phangle adubu mayamna hainariba climate change haibase sigi chapchaba khudam je Manipur da kari ni haibi mase mayamna neinabada kitang bap ta da pot am khole climate change hai pot che wahimak se yamna scientific oiba terminology amani da climate change na pandriganda climate vulnerability na tamamale climate change na yam samna hairabada yam drabda sahi kunthra de yang khai waki range on bane aidi sahi yang khai wak se da ahum kai lagi gina do hajike climate vulnerability hajina mamang tha humda adigi mamang se hi da yam tiam ba period da ahum kai lake nei na bane da khoi ki di Manipur guma northeast di climate change habi discussion je da yam kan sapu se mami udri aduga weather condition da ahum ba adi climate vulnerability je sahi mari manga se da ahum khara lakpadi ure 2021 degi di nong tabagi pattern se kaire taru matamda tadaba taru do matamda taslakpa asigi pattern je 2021 degi haure adigi humidity plus temperature ki scale je hana
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ 29 to 32 ꯁꯤꯒꯤ ꯔꯦꯟꯖꯇ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡ 2022ꯒꯤ ꯑꯥꯒꯁꯇꯁꯨ ꯃꯣꯔꯦ ꯁꯥꯏꯠ ꯑꯁꯤꯗꯁꯨ almost 39 ꯈꯔ ꯍꯦꯟꯅ ꯌꯧꯋꯤ ꯁꯤꯒꯤ ꯐ꯭ꯂꯛꯆꯨꯌꯦꯁꯟꯁꯦ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯣꯀꯦꯜ ꯀꯟꯗꯤꯁꯟꯗꯁꯨ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯏꯝꯄꯦꯛꯇꯤ ꯂꯩꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯨꯔꯣꯞꯇꯒ ꯂꯩꯔꯤ ꯁꯨꯃꯥꯏꯅꯗꯤ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯇꯥꯃꯣꯁꯤ ꯍꯥꯏꯕꯤꯒꯗꯕꯅ ꯃꯣꯔꯦꯗ ꯃꯃꯥꯡ ꯆꯍꯤꯗ 39 ꯌꯧꯔꯤꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏꯗꯗꯤ ꯁꯝꯇꯥꯏꯝꯁ 40 ꯄꯤꯛ ꯑꯞ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝ ꯃꯣꯔꯦꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯁꯥꯕ ꯂꯩꯔꯦ ꯑꯗꯣ ꯏꯝꯐꯥꯜ ꯁꯍꯔꯗꯁꯨ ꯇꯁꯦꯡꯅ ꯍꯟꯗꯛꯁꯤ ꯖꯨꯟ ꯁ꯭ꯋꯥꯏꯗ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏꯗ 36 ꯌꯧꯕ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯁꯥꯒꯠꯂꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡꯁꯦ ꯑꯦꯗꯥꯞꯇꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯗꯤꯁꯀꯁꯟꯗ ꯍꯥꯏꯕꯅꯦ ꯅꯣꯔꯠ ꯏꯁꯇ ꯃꯅꯤꯄꯨꯔꯗ ꯈꯛꯁꯥ ꯁꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯗꯦ ꯔꯤꯖꯅꯦꯜꯂꯤ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯑꯏꯪ ꯑꯁꯥꯒꯤ ꯈꯟ ꯀꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯃꯦꯟ ꯁꯥꯐꯨꯁꯦ ꯑꯔꯥꯕꯤꯌꯟ ꯁꯤꯒ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗ ꯄ꯭ꯔꯣꯁꯦꯁ ꯑꯅꯤꯈꯛ ꯇꯧꯔꯤꯕ ꯑꯃꯅ ꯑꯦꯜ ꯅꯤꯅꯣ ꯑꯃꯅ ꯂꯥ ꯅꯤꯅꯥ ꯑꯃꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯏꯪꯊꯍꯟꯕ ꯑꯃꯅ ꯁꯥꯒꯠꯍꯟꯕ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯏꯪꯉꯀꯥꯟꯗꯗꯤ ꯅꯣꯡꯒꯤ ꯆꯥꯡꯁꯦ ꯐꯖꯅ ꯇꯥꯔꯒ ꯃꯣꯟꯁꯨꯟꯁꯦ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯁꯥꯒꯠꯂꯀꯥꯟꯗꯅꯦ ꯉꯁꯥꯏꯒꯤ ꯔꯦꯟꯐꯣꯜ ꯄꯦꯇꯔꯟ ꯀꯥꯏꯕ ꯑꯗꯩ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯗꯩ ꯇꯦꯝꯄꯔꯦꯆꯔ 33 ꯂꯩꯔꯝꯕꯗꯒꯤ 39 ꯌꯧꯒꯠꯂꯛꯄꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯎꯃꯪ ꯀꯣꯛꯄ ꯑꯗꯨ ꯀꯣꯛꯄꯒꯤ ꯃꯃꯤꯁꯤꯅ ꯌꯥꯝ ꯀꯟꯅ ꯁꯥꯐꯨ ꯇꯥꯗꯦꯕ ꯏꯝꯄꯦꯛꯇꯤ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯏꯟꯗꯤꯌꯥꯟ ꯑꯣꯁꯟꯒ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗ ꯂꯥ ꯅꯤꯅꯥ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯀ꯭ꯂꯥꯎꯗꯀꯤ ꯗꯤꯁꯇꯦꯟꯁꯇꯗꯤ ꯌꯥꯝ ꯇꯦꯟꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯂꯥ ꯅꯤꯅꯥ ꯅꯠꯇ꯭ꯔꯒ ꯂꯥ ꯑꯦꯜ ꯅꯤꯅꯣꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯑꯩꯈꯣꯏꯗ ꯁꯥꯐꯨꯁꯦ ꯌꯥꯝ ꯀꯟꯅ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯃꯨꯛ ꯂꯥꯞꯅ ꯌꯦꯡꯕꯗ ꯑꯦꯜ ꯅꯤꯅꯣ ꯍꯥꯏꯔꯤꯕ ꯂꯥ ꯅꯤꯅꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩꯃꯛꯁꯤꯁꯨ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯍꯩꯅꯤ ꯃꯦꯛꯁꯤꯀꯟ ꯇꯦꯛꯁꯥꯁꯀꯤ ꯂꯣꯟꯅꯤ ꯑꯗ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯅꯩꯅꯕꯗ ꯑꯅꯤ ꯆꯪꯉꯤ ꯀꯩꯒꯤꯅꯣꯗ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯑꯅꯤꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯑꯥꯔꯇꯤꯛ ꯁꯔꯀꯜ ꯅꯣꯔꯠ ꯀꯦꯅꯥꯗꯥꯗ ꯎꯟ ꯁꯧꯗꯣꯛꯄꯒꯤ ꯃꯃꯤꯗꯨꯅ ꯑꯩꯈꯣꯏ ꯑꯔꯥꯕꯤꯌꯟ ꯁꯤꯗ ꯏꯝꯄꯦꯛꯁꯦ ꯄꯤꯌꯦꯕ ꯑꯗꯩ ꯑꯔꯥꯕꯤꯌꯟ ꯁꯤꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯅꯦꯝꯊꯕ ꯁꯥꯒꯠꯄꯒꯤ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯏꯝꯄꯦꯛ ꯄꯤꯕ ꯑꯗꯨ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯁꯤꯁꯤꯗ ꯏꯁꯤꯡꯒꯤ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯁꯃꯨꯗ꯭ꯔ ꯃꯌꯥ ꯅꯛꯄ ꯅꯠꯇꯕꯅꯤ나 ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯗꯩ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯁꯤꯒꯤ ꯏꯃꯥꯏꯁꯤꯁꯨ ꯃꯁꯤ ꯁꯣꯏꯗꯅ ꯁꯥꯔꯤꯕ ꯅꯨꯡꯁꯥꯁꯤꯅ ꯁꯣꯏꯅ ꯍꯤꯠ ꯑꯞꯁꯦ ꯁꯣꯏꯅ ꯄꯤꯔꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯏꯁꯤꯡꯒꯤ ꯋꯥꯇꯔ ꯚꯦꯄꯔꯁꯦ ꯍꯦꯟꯅ ꯄꯥꯏꯈꯠꯈꯤꯕꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯁꯤꯗ ꯏꯁꯤꯡ ꯋꯥꯠꯄꯒꯤ ꯁꯃꯁ꯭ꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯛꯏꯅ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯗꯤꯁꯀꯁꯟ ꯂꯥꯛꯀꯥꯟꯗ ꯌꯥꯝ ꯂꯥꯏꯕ ꯈꯨꯗꯝ ꯄꯤꯌꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯈꯤꯇꯪ ꯋꯥꯡꯅ ꯀꯥꯈꯠꯂ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯂꯥꯡꯒꯣꯜꯒꯤ ꯆꯤꯡꯁꯦ ꯀꯝꯄꯜꯁꯔꯤ ꯅꯣꯡ ꯇꯥꯔꯝꯒꯅꯤ ꯑꯗꯒꯤ ꯏꯝꯐꯥꯜ ꯕꯖꯥꯔ ꯃꯅꯨꯡꯗ ꯇꯥꯔꯝꯗꯅ ꯄꯥꯏꯌꯦꯅꯤ ꯃꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯗꯤ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗ ꯃꯥꯏꯀ꯭ꯔꯣ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯆꯦꯟꯖ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯚꯥꯞ ꯇꯥꯅꯤ ꯃꯔꯝꯗꯤ ꯂꯥꯡꯒꯣꯜꯗ ꯀꯝꯄꯜꯁꯔꯤ ꯅꯣꯡ ꯇꯥꯔꯤꯁꯦ ꯃꯥꯏ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯎꯁꯦ ꯐꯖꯅ ꯀꯟꯖꯔꯕꯦꯁꯟ ꯇꯧꯔꯦ ꯎ ꯋꯥ ꯐꯖꯅ ꯍꯧꯔꯦ ꯄꯨꯟꯁꯤꯂꯣꯛꯇꯒ ꯑꯗꯨꯅ ꯃꯥꯏ ꯃꯣꯏꯆꯔꯁꯦ ꯔꯤꯇꯦꯟ ꯇꯧ ꯉꯝꯃꯦ ꯑꯗ ꯃꯣꯏꯆꯔ ꯔꯤꯇꯦꯟ ꯇꯧ ꯉꯝꯕ ꯑꯦꯔꯤꯌꯥꯗꯗꯤ ꯀꯝꯄꯜꯁꯔꯤ ꯅꯣꯡꯒꯤ ꯂꯩꯆꯤꯟꯁꯦ ꯉꯥꯛꯇꯪꯗꯤ ꯄꯜꯂꯝꯒꯅꯦꯕ ꯑꯗꯨꯒ ꯏꯝꯐꯥꯜ ꯁꯣꯍꯔꯗꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯅꯩꯅꯕꯗ ꯑꯔꯕꯥꯟ ꯍꯤꯠ ꯑꯥꯏꯂꯦꯟ ꯏꯐꯦꯛ ꯍꯥꯏꯅ ꯀꯣꯟꯀ꯭ꯔꯤꯠ ꯃꯌꯥꯝ ꯌꯨꯝ ꯁꯥꯒꯠꯂꯛꯄ ꯑꯗꯒꯤ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯒꯠꯂꯛꯄꯁꯤꯅ ꯍꯤꯠꯁꯦ ꯑꯣꯝꯃ ꯂꯩꯕ ꯑꯦꯖꯣꯞ ꯇꯧꯗꯕ ꯅꯩꯔꯒ ꯁꯨꯝ ꯗꯣꯝꯗꯧꯅ ꯍꯤꯠꯁꯦ ꯀꯥꯈꯠꯄꯁꯨ ꯉꯝꯗꯕ ꯆꯪꯕꯁꯨ ꯉꯝꯗꯕ ꯁꯨꯝ ꯑꯣꯝꯃ ꯂꯩꯕ ꯃꯤꯠꯅꯗꯤ ꯎꯗꯕ ꯑꯗꯨꯒꯤ ꯍꯤꯠ ꯑꯥꯏꯂꯦꯟ ꯗꯣꯝ ꯏꯐꯦꯛ ꯂꯩꯕ ꯑꯦꯔꯤꯌꯥꯁꯦ ꯃꯣꯏꯆꯔ ꯔꯤꯇꯦꯟꯁꯦ ꯃꯤꯅꯤꯃꯝꯅꯤ ꯑꯗꯨꯅ ꯔꯦꯟ ꯀ꯭ꯂꯥꯎꯗꯁꯦ ꯂꯥꯜꯂ ꯆꯠꯈꯤꯅꯦ ꯃꯥꯅ ꯍꯥꯏꯗꯤ ꯐꯥꯕ ꯉꯝꯗꯕ ꯃꯣꯏꯆꯔꯁꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯅꯩꯅꯕꯗ ꯋꯥꯇꯔ ꯕꯣꯗꯤ ꯃꯥꯡꯕꯁꯤꯅꯅꯦ ꯑꯔꯕꯥꯟ ꯍꯤꯠ ꯑꯥꯏꯂꯦꯟ ꯏꯐꯦꯛꯁꯦ ꯍꯦꯟꯒꯠꯂ ꯂꯩ ꯃꯁꯤꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯦꯠꯂꯤꯁ ꯂꯣꯀꯦꯜ ꯀꯟꯗꯤꯁꯟꯗ ꯇꯦꯝꯄꯔꯦꯆꯔꯁꯦ ꯗꯤꯒ꯭ꯔꯤ 2-3ꯁꯦ ꯑꯣꯚꯔꯅꯥꯏꯠ ꯁꯠꯂꯥꯎ ꯋꯥꯡꯈꯠꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯉꯁꯤ 33 ꯂꯩꯔꯝꯃꯦ ꯑꯗꯩ ꯈꯪꯍꯧꯗꯅ ꯍꯌꯦꯡꯁꯦ 36 ꯌꯧꯋꯤ ꯇꯦꯝꯄꯔꯦꯆꯔ 3 ꯋꯥꯡꯈꯠꯂꯦ ꯍꯥꯏꯗꯤ ꯍꯣꯜ ꯃꯅꯤꯄꯨꯔ ꯋꯥꯡꯕ ꯅꯠꯇꯦꯀꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯛꯇꯪꯒꯤ ꯇꯦꯝꯄꯔꯦꯆꯔ 3 ꯋꯥꯡꯈꯠꯄꯅꯦ ꯃꯁꯤꯁꯨ ꯍꯤꯠ ꯋꯦꯕꯀꯤ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯗ ꯇꯦꯝꯄꯔꯦꯆꯔ 4ꯒꯨꯝꯕ ꯋꯥꯡꯈꯠꯂꯗꯤ ꯍꯤꯠ ꯋꯦꯕ ꯀꯟꯗꯤꯁꯟꯁꯦ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯦꯜ ꯃꯌꯥꯝꯁꯤꯒꯤ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯗ ꯎꯁꯦ ꯍꯧꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯖꯤꯟꯗꯕꯗꯒꯤ ꯅꯣꯡꯁꯦ ꯇꯥꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯇꯨꯔꯦꯟꯁꯤꯡꯁꯦ ꯀꯪꯉꯛꯄꯅꯦꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯃꯦꯟꯁꯟꯁꯤ ꯌꯥꯝꯃꯤ ꯁꯝꯅ ꯄꯣꯏꯟ ꯑꯅꯤꯈꯛꯇꯪ ꯊꯝꯖꯒꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯥꯏ ꯀꯦꯁꯃꯦꯟꯁꯦ ꯀꯧꯕ꯭ꯔꯨꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯗ꯭ꯔꯣꯟ ꯇꯧꯔ ꯅꯝꯃꯤ ꯑꯗꯣ ꯀꯧꯕ꯭ꯔꯨꯁꯦ ꯁꯔꯕꯅꯥꯁ ꯁꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯇꯣꯞ ꯁꯣꯏꯜꯁꯤ ꯂꯣꯏ ꯃꯥꯡꯉꯦ ꯑꯗꯩ ꯃꯣꯏꯅ ꯄꯣꯄꯤ ꯊꯥꯕꯗ ꯂꯣꯏ ꯀꯣꯊꯣꯛꯈꯤꯕꯒꯤ
ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯁꯣꯏꯜꯒꯤ ꯃꯈꯥ ꯂꯩꯕ ꯅꯨꯡꯖꯦꯡ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯔꯦꯕ ꯑꯗꯨꯅ ꯅꯥꯄꯤꯁꯨ ꯎꯁꯨ ꯀꯩꯁꯨ ꯐꯖꯅ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯝꯕꯔ 1ꯗ ꯃꯣꯏꯆꯔ ꯔꯤꯇꯦꯟ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯒꯤ ꯅꯝꯕꯔ 2ꯗ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯅꯣꯡꯁꯦ ꯏꯁꯤꯡꯁꯦ ꯆꯨꯞꯁꯟꯗ꯭ꯔꯦꯕ ꯐ꯭ꯂꯠ ꯑꯣꯏꯅ ꯖꯔ ꯆꯦꯟꯊꯔꯒ ꯏꯁꯤꯡꯁꯦ ꯇꯨꯡ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯀꯧꯕ꯭ꯔꯨꯗꯒꯤ ꯀꯩꯗꯒꯤ ꯆꯦꯟꯊꯔꯒ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯗ ꯑꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯇꯥꯔꯛꯀꯗꯕ ꯏꯁꯤꯡꯁꯦ ꯃꯔꯛꯇ ꯇꯤꯡꯉꯥꯡꯗ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯐꯦꯛꯇꯔ ꯑꯅꯤꯁꯤꯅ ꯑꯍꯥꯟꯕꯗ ꯎ ꯋꯥ ꯂꯩꯇꯕꯒꯤ ꯑꯗꯒꯤ ꯒ꯭ꯔꯥꯁꯂꯦꯟ ꯂꯩꯇꯕꯒꯤ ꯃꯣꯏꯆꯔ ꯐꯥꯕ ꯔꯤꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯅ ꯅꯣꯡ ꯇꯥꯕ ꯋꯥꯠꯄ ꯑꯗꯒꯤ ꯅꯣꯡ ꯇꯥꯖꯔꯒꯁꯨ ꯏꯁꯤꯡꯁꯦ 마이게 그라운드 워터 리서치 ngamdrabnina loina zara launa minute manga tara pungkhaida loina chiengarga isingji mangrebo ground water retain togdibo retain togdrabnina Imphal torenda magi saphuje tarebo ade Imphal toren gi research walabnina maramrakta su summer matamda Imphal toren almost poki dongna pom dongno leiba yawi Jinglon mapalna koisiliba lamdam asigi chingsangsing haujikti maru kokpaga pangkhak oire Joint Forest Management yauna umang yokhatnaba thaurang kaya sarkarna paikhatjarabasu umangi phibam phagatlakpadi udri World Environment Day ban mohotsopna singba thauram kaya marum chahi khudingi leptana pangthokli numit palan thauram singa sida u chara sing tampak khakta da thabadongna tawri chingi mafam singdadi hairiba palan thauram asi mapung phana pangthoktabagum tawri haukiba chahi gi World Environment Day da sarkarna u chara lak ama hena thaki adubu thabatamak thaba madubu senaduna mapung phana bohonabada kanana thaudang lawribage Malemgi oina nongmagi sabagi chang hengalakliba asi Intergovernmental Panel on Climate Change ki matung inna anthropogenic greenhouse gas concentration na ni hairi Intergovernmental Panel on Climate Change ki report matung inna malemgi sabagi sang asi ingkumja lising machamapan marputara dagi ingkumja lisingani chama phawbada Celsius degree ama dasmik amadagi Celsius degree taruk dasmik marigi changda hengalakani haina panari malemgi mafam kayada khanghodana lamai chakpagi thodok toina thorakpadagi ising nungsit ki phibamda chawna akaiba piri Sabagi chang wangkhalakpana malemda awonba kaya thokhalakpa yai samudragi imai wangkhalakpa ichaw toina thokpa mafam kharadana ikang thokpa amasung ungi ching kaya sauduraktuna mioiba jatida khudongchadaba kaya marum thokhalakpa yai hairi America dagi Europe amasung Asia gi mafam kayada sabagi chang hengalakli California gi Death Valley da chahi asigi July 13 ta sabagi chang Celsius degree yankaini thoi oiki Spain gi ithat La Palma da khanghodana saglak pulamai control tawungamdabadagi mafam adu da laiba mioi lising mari hena atopa sapagadaba mafam da thangdokhi China gi Sanbao sahar da chahi asigi July 18 da sabagi chang Celsius degree yankai ni thoi dasmik ani oiki Japan gi mafam kunthra ni thoi da sabagi chang hengalaklingai chairakta South Korea da su khanghodana thorakhiba ising ichauna mioi nipu henbagi punsi mangki Haujik kumginong Bharat ki mafam kaya da lakpa hore chahi asigi kumginong na chahi nimpu manga gi matungda laibak ki konong Delhi da amuk to oi khidriba mongda ising isaw thohankre Met Department na mafam kaya da red alert lauthokre Awang nongpok Bharat tasu kumginong matam chana chure Assam gi mafam kaya ising ichawgi awaba mayok naringai chairakta Bhutan dagi ising thadorakpana ichawgi phibam hena lusille Manipur da kumginong churabasu tafam thokpa nonggi changdi yaudri Saban maram oiduna samudra gi imai millimeter chama tara dagi chatret humputara phawba hengalakpa yai hairi masigi mathakta ing kumja lising ani yankai phawbada sa amasung pambi makhal lising ama chama sumna ahum malem asidagi mutkhiba yai haina panari Malemgi oina sabagi chang hengalakliba asina malemgi laibak sing Rajesh sing Civil Society Organization amadi lanai mioi kayana masibu laksinnaba amadi olakliba ahongba asiga iroinana chatminnanaba hotnari Aying-Ashagi Khalda kairakpasina malem prithibhi asida kaya yamna soalabagi haibasi mipum khudimakna khangnaraba wafamni
ꯑꯗꯨꯕꯨ ꯁꯣꯍꯜꯂꯛꯂꯤꯕ ꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯤꯄꯥꯏꯕ ꯇꯧꯗꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯟꯍꯟꯕꯗ ꯂꯦꯞꯇꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯑꯁꯤꯅ ꯄꯤꯛꯂꯕ ꯔꯥꯖ꯭ꯌ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯊꯨꯡ ꯊꯨꯡꯂꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯎꯃꯪ ꯋꯥꯃꯪ ꯑꯃꯗꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡ ꯃꯕꯨꯛ ꯊꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯗ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ ꯏꯐꯨꯠꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯆꯦꯜ ꯍꯟꯊꯍꯟꯕꯇ ꯅꯠꯇꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯎ ꯋꯥ ꯌꯥꯟꯊꯠꯈꯤꯕꯗꯒꯤ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯂꯩꯕꯥꯛꯁꯤꯡ ꯆꯦꯟꯊꯔꯛꯇꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯊꯦꯡꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯎ ꯋꯥ ꯑꯃꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝꯗꯅ ꯐꯥꯖꯤꯟꯒꯗꯕ ꯏꯁꯤꯡ ꯐꯥꯖꯤꯟꯍꯧꯗꯕꯅ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯛꯄ, ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯔꯛꯂꯤ꯫ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯄ ꯆꯤꯡꯂꯩꯕꯥꯛꯁꯤꯡꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯊꯦꯟꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯃꯇꯝꯗ ꯆꯦꯟꯊꯔꯛꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯐꯝ ꯈꯔꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯏꯝꯐꯥꯜ ꯁꯍꯔ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯅꯤ, ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤ꯫ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯂꯨꯖ ꯁꯣꯏꯜ ꯑꯣꯏꯕꯅ ꯏꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯦꯟꯊꯈꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯖꯤꯞ ꯏꯁ ꯗ ꯒꯤꯐ ꯑꯣꯐ ꯅꯥꯏꯜ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯥꯏꯜ ꯇꯨꯔꯦꯜꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯗꯥꯏ? ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯏꯝꯐꯥꯜ ꯁꯍꯔ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯪꯊꯔꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒ ꯂꯣꯛꯇꯥꯛ ꯄꯥꯠꯀ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯃꯣꯠ ꯑꯀꯥꯏꯅ ꯆꯤꯡꯒꯨꯝ ꯄꯩꯔꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯥꯒꯥ ꯅꯂꯥꯒꯤ ꯐꯤꯕꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯃꯆꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯜꯂꯤ꯫ ꯃꯇꯝ ꯑꯃꯗ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯥꯁꯦꯞ ꯑꯃꯁꯨꯡ ꯉꯥꯆꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯥꯔꯝꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯐꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯝꯕ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯁꯔꯠꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ꯫ ꯃꯅꯤꯄꯨꯔꯗ ꯃꯔꯨ ꯑꯣꯏꯅ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤ ꯃꯁꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯍꯥꯏꯒꯠꯂꯒ ꯑꯋꯥꯡ ꯆꯠꯈ꯭ꯔꯒ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯂꯒ ꯇꯨꯃꯨꯌꯦꯟ ꯈꯨꯂꯦꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯂꯒ ꯀꯧꯕꯨ ꯆꯤꯡꯒꯤ ꯆꯤꯡꯁꯥ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯔꯨꯛꯇꯨꯗꯩꯗ ꯑꯗꯨꯒ ꯍꯧꯔꯛꯄꯅꯦꯕ꯫ ꯍꯧꯔꯛꯏ ꯃꯐꯝꯗꯨ ꯌꯧꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯕꯨ ꯈꯔ ꯊꯤꯖꯤꯜꯂꯨꯔꯦ꯫ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯑꯀꯥꯏꯕ ꯃꯌꯥꯝ ꯂꯩ, ꯎ ꯋꯥ ꯍꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ꯫ ꯏꯁꯤꯡ ꯂꯩꯕ ꯍꯥꯏꯕꯁꯦ ꯇꯥꯔꯛꯏꯕ ꯏꯁꯤꯡꯗꯨ ꯆꯤꯡꯅ ꯐꯥꯖꯤꯜꯂꯒ ꯎ ꯋꯥꯁꯤꯡꯗꯨꯅ ꯐꯥꯖꯤꯜꯂꯒ ꯃꯔꯥꯁꯤꯡꯗꯨꯅ ꯐꯥꯖꯤꯜꯂꯒ ꯇꯞ ꯇꯞꯅ ꯂꯥꯛꯀꯗꯧꯕꯅꯦꯕ꯫ ꯇꯨꯔꯦꯟꯗ ꯏꯐꯨꯠ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯇꯨꯔꯦꯟꯗꯨꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯗꯥꯏ ꯂꯥꯛꯇ꯭ꯔ ꯏꯁꯤꯡ ꯂꯩꯗꯣꯔꯤ? ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝꯗꯤ ꯏꯝꯐꯥꯜꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯌꯧꯕ, ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯇꯃꯨꯌꯦꯟ ꯈꯨꯂꯦꯟ ꯌꯧꯐꯥꯎꯗ ꯑꯗꯨꯐꯥꯎꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛ ꯂꯐꯨ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯆꯨꯖꯥꯛ ꯊꯥꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯎ ꯍꯧꯗ꯭ꯔꯦꯕ꯫ ꯁꯤꯠ ꯅꯥꯜꯂꯦꯕ, ꯃꯔꯨ ꯀꯣꯛꯄ ꯃꯁꯝ ꯍꯧꯗꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯩꯑꯕ꯫ ꯎ ꯊꯥꯔꯦ ꯍꯥꯏꯁꯤ ꯎ ꯑꯃ ꯊꯥꯕꯗ ꯌꯥꯝꯗꯕ ꯆꯍꯤ 30 ꯆꯪꯒꯅꯤ, 10 ꯆꯪꯒꯅꯦꯕ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯎꯃꯪ ꯂꯥꯏ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯎꯃꯪ ꯂꯩꯇ꯭ꯔꯒꯗꯤ ꯏꯁꯤꯡ ꯊꯣꯛꯑꯣꯏ ꯍꯥꯏꯕꯅꯦꯕ꯫ ꯎꯃꯪ ꯂꯥꯏ ꯊꯝꯕꯤꯁꯤꯡꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯎꯃꯪꯁꯤꯡꯗꯨ ꯉꯥꯛꯅꯅꯕꯒꯤ ꯎꯃꯪꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯤꯡꯉꯤꯕꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯃꯪ ꯂꯥꯏ ꯊꯝꯕꯅꯦ꯫ ꯎꯃꯪꯗ ꯂꯩꯕ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯇꯅꯦꯕ ꯃꯣꯏꯅ ꯄꯤꯔꯤꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩꯒꯤꯗꯤ ꯑꯗꯨ ꯇꯧꯏ, ꯑꯗꯨꯒ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ, ꯑꯇꯩꯒꯤ ꯖꯥꯇꯤꯒꯤꯗꯤ ꯈꯪꯗꯦ꯫ ꯃꯤꯇꯩꯒꯤꯗꯤ ꯎꯃꯪ ꯂꯥꯏ ꯍꯧꯖꯤꯛ ꯌꯦꯡꯉꯨ, ꯌꯥꯝ ꯂꯥꯏꯕꯗ ꯑꯅꯛꯄꯗ ꯆꯤꯡꯗ ꯂꯩꯕ ꯄꯣꯏꯔꯣꯝꯕꯒꯤ ꯆꯤꯡꯁꯦ ꯑꯁꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯆꯤꯡꯊꯛꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡꯁꯦ ꯌꯥꯟꯕ ꯌꯥꯗꯦ, ꯃꯁꯤ ꯊꯤꯡꯉꯤ ꯈꯣꯠꯂꯤ꯫ ꯑꯗꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯡꯁꯦ ꯑꯀꯣꯏꯕꯗ ꯏꯪꯅꯕꯒꯤ, ꯃꯌꯥꯝ ꯁꯣꯔ ꯍꯣꯟꯅꯕꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯂꯩꯒꯗꯕꯅꯦꯕ꯫ ꯑꯗꯨ ꯇꯨꯔꯦꯟ ꯍꯥꯏꯕꯁꯦ
ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯒꯗꯕ ꯏꯁꯤꯡ ꯐꯪꯅꯕꯒꯤꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯈꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯎ ꯊꯥꯒꯗꯒꯦ ꯇꯝꯄꯥꯛꯇ ꯎ ꯊꯥꯔꯒ ꯀꯥꯟꯅꯕ꯭ꯔꯥ ꯇꯝꯄꯥꯛꯇ ꯎ ꯊꯥꯅꯤ ꯃꯗꯨꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯗꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯤ ꯌꯥꯏꯑꯕ ꯑꯗꯨ ꯆꯤꯡꯗꯗꯤ ꯇꯧꯗꯦꯕ ꯑꯩꯅ ꯇꯥꯃꯩꯗ ꯆꯠꯄ ꯃꯇꯝ ꯇꯥꯃꯩꯗ ꯊꯥ ꯑꯃꯒꯤ ꯃꯌꯥ ꯂꯩꯕ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯥꯃꯩꯒꯤ ꯀꯩꯊꯦꯜꯗꯨꯒꯤ ꯃꯃꯥꯡꯗꯨꯗꯩꯗꯅ ꯏꯔꯪ ꯇꯨꯔꯦꯟ ꯆꯦꯜꯂꯦ ꯏꯔꯪ ꯇꯨꯔꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯅꯤꯡ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯒꯤ ꯖꯥꯇꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯅꯛꯄꯗꯨꯗꯗꯤ ꯎꯍꯧꯗꯦꯕ ꯑꯗꯨꯁꯨ ꯋꯥꯇꯔ ꯁꯣꯔꯁ ꯏꯔꯪ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯔꯪ ꯇꯨꯔꯦꯟꯒꯗꯤ ꯇꯥꯃꯩꯒꯗꯤ ꯂꯥꯞꯅꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯤ ꯃꯔꯨꯝ ꯇꯥꯃꯩꯒꯤ ꯍꯦꯛ ꯃꯅꯤꯡꯊꯪ ꯅꯥꯀꯟꯗ ꯑꯒꯥꯀꯤꯅ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯕꯨꯅꯤꯡ ꯍꯥꯏꯅꯕ ꯍꯧꯖꯤꯛꯅ ꯄꯤꯂꯣꯡ ꯀꯧꯈ꯭ꯔꯕ ꯑꯗꯨꯒꯤ ꯈꯨꯟꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯥꯏꯗ꯭ꯔꯦꯕ ꯄꯨꯔꯥ ꯗꯦꯟꯁ ꯐꯣꯔꯦꯁ ꯑꯃꯁꯨ ꯂꯩꯕ ꯑꯗꯣ ꯑꯀꯣꯏꯕ ꯃꯥꯒꯤ ꯈꯨꯟ ꯃꯅꯨꯡꯗ ꯈꯨꯟ ꯇꯥꯈꯤꯕꯒꯤ ꯈꯤꯇꯪ ꯑꯀꯣꯏꯕ ꯈꯔꯗꯤ ꯀꯣꯏ ꯑꯗꯨ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯗꯣ ꯑꯗꯨ ꯑꯀꯣꯏꯕꯗꯤ ꯂꯣꯏꯅ ꯎ ꯋꯥ ꯂꯣꯏ ꯍꯧꯔꯤꯑꯕ ꯑꯗꯨꯅ ꯑꯒꯥꯀꯩꯗ ꯇꯥꯔꯛꯏꯕ ꯏꯁꯤꯡꯗꯣ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯃꯅꯤꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯒ ꯇꯥꯃꯩꯗꯤ ꯃꯅꯤꯡ ꯄꯥꯡꯅ ꯀꯨꯝꯊꯈ꯭ꯔꯒ ꯑꯗꯨꯒ ꯕꯔꯥꯛꯇ ꯇꯥꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯎ ꯌꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯊꯤꯡꯉꯦꯕ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠ ꯂꯝꯕꯤꯔꯣꯝꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯔꯥꯖ꯭ꯌꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯔꯣꯏꯅꯅ ꯑꯀꯣꯏꯕꯒꯤ ꯈꯜ ꯀꯥꯏꯗꯅ ꯉꯥꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯀꯣꯏꯕꯒꯤ ꯈꯜ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯇꯉꯥꯏꯐꯗꯦ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯔꯕ ꯗꯥꯏꯇ ꯂꯩ ꯎꯃꯪ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔ ꯈꯛꯇꯗ ꯏꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯁꯥ ꯏꯁꯥꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯑꯈꯟꯅꯕ ꯊꯧꯔꯝ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ-ꯑꯁꯥꯒꯤ ꯈꯜꯗ ꯃꯅꯤꯄꯨꯔ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯖꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯋꯥꯍꯦꯡꯕꯝ ꯔꯥꯖꯦꯁ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯅ꯭ꯌꯨꯁ ꯑꯦꯗꯤꯇꯔ ꯂꯥꯟꯊꯣꯛꯆꯈꯤꯕꯁꯤꯡ ꯉꯥꯡꯉꯣꯝ ꯀꯤꯔꯟ ꯑꯃꯁꯨꯡ ꯑꯣꯀ꯭ꯔꯝ ꯎꯃꯥꯗꯤꯅꯤ